Kayaknya am thazadi sidi. Hawalabo. Hawkatla. Nang namanabi ama nang nanong chingkongda namanabi ama lay nang nursing tawminabado amo kay mamingdo Daina kobra. Daina, Adu nang phone number amta lobiramo haidana. Ay ngasay walking chatpada hape changamgena change. Mama thole aduga mama na bi amana sumai taw thari ni number logen lakpane Daina gi na haba adudi mama do tholaga Daina di kuirena laitaba na haire. Kayno haija. Kayno laitaba haisibo. Haidi mama do na haire Daina di Ada laiki haino. kuirena laitaba haibudu aisu adum masa laitabnina adum number ni debida adum aisu adum hale. Kayno haisibo. Kaimtazu khangaude aina nonda natro adum maaga paw phaunadaba kuire number do amta lawbiyo na adum hairaga laito. Adum ma kuire haba laitab. Sibani. Am nuaiti aidi kaimtazu khangaudana. Kamai tawjano aingondasu kaimta hairakte. Angde mama do na laitse na bunang khangro na har ko dai so adum lai. Yam nuaiti kamai tawdoino yam kayno ibo. Orang tahu. Angde da. Asingkiro amta oluziba moida. Kuire ba ma sida laitaba gwati saki. Uito. Machi ware masigumba. Adubo phagi to yabai tapta. Nibu kapalaga yung dada. Kage kasi April Fool ni haina ubne aswaida. April Fool kain on to.